ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯊꯃꯣꯏ ꯌꯥꯎꯔꯝꯗ꯭ꯔꯦ 38 ꯁꯨꯕ ꯇꯥꯡꯀ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥꯟꯅꯕꯤꯒꯤꯗ ꯀꯔꯤꯅꯣ ꯑꯃ ꯄꯤꯔꯨꯅꯤ, ꯉꯥꯏꯍꯥꯛꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅꯌꯥꯝ ꯀꯨꯏꯔꯁꯤ ꯐꯥꯎꯕ ꯌꯧꯔꯛꯇꯕ ꯑꯁꯤꯗ ꯂꯨꯈꯣꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯩꯁꯨꯗꯨ ꯄꯥꯏꯗꯨꯅ ꯉꯥꯍꯧ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯔꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯉꯥꯡ ꯑꯃꯗ ꯍꯪꯂꯨꯏ꯫ "ꯍꯩ ꯏꯕꯨꯡꯉꯣ, ꯅꯆꯦ ꯁꯤꯟꯊꯥꯗꯨꯕꯨ ꯎꯕ꯭ꯔꯅꯦ ꯅꯪꯕꯣ?" ꯄꯨꯈꯣꯏ, ꯎꯗꯤꯌꯦ." "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏꯗ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯆꯥ ꯈꯤꯇ ꯊꯛꯅꯤꯡꯕꯅꯤ꯫ ꯉꯁꯥꯏ ꯐꯅ ꯀꯨꯏꯔꯕꯅꯤ ꯆꯠꯈꯤꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦꯁꯦ." ꯉꯥꯡꯗꯨꯅ ꯂꯨꯈꯣꯏꯗꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯃꯨꯡꯗꯒꯤ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯄꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯩꯁꯨꯗꯨꯒ ꯆꯪꯉꯛꯄ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ "ꯑꯦ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯦ? ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯃꯨꯛ ꯇꯨꯁꯤꯟꯅꯕ?" "ꯅꯆꯟꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯒꯤꯗꯅꯣ ꯆꯠꯅꯦꯅ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ." "ꯄꯥꯕꯨꯡ, ꯏꯆꯟꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ, ꯃꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ, ꯀꯩꯗꯧꯔꯒꯦ?" "ꯆꯥ ꯈꯤꯇ ꯊꯛꯀꯦꯅ ꯇꯧꯕꯅꯤꯅꯦ ꯑꯩꯁꯦ." "ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯑꯗꯨꯝ ꯂꯣꯜꯂꯁꯨ ꯌꯥꯕꯗꯨꯕꯨ, ꯅꯆꯥꯅꯨꯄꯤꯅ ꯂꯣꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯊꯛꯄ ꯌꯥꯗꯦꯒ ꯂꯩꯕ꯭ꯔꯣꯕ?" ꯅꯠꯇꯦꯗ." "ꯇꯣ ꯑꯗꯨꯅꯤ, ꯑꯩ ꯑꯗꯨꯝ ꯂꯣꯜꯂꯛꯀꯦ." ꯃꯄꯥꯕꯨ ꯐꯛꯇꯨꯗ ꯐꯝꯍꯜꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯊꯥꯡꯗꯨ ꯃꯈꯣꯏ ꯇꯝꯅ ꯆꯪꯂꯛꯏ꯫ ꯂꯨꯈꯣꯏꯗꯤ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯁꯟꯖꯤꯠꯅ ꯀꯧꯗꯨꯅ ꯍꯪꯂꯛꯏ꯫ "ꯅꯣꯡꯊꯥꯡ, ꯀꯩ ꯂꯩꯔꯒꯦ?" ꯅꯣꯡꯊꯥꯡꯁꯨ ꯏꯍꯥꯎ ꯍꯥꯎꯇꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯆꯪꯉꯛꯄꯅꯦ꯫ ꯅꯣꯏꯒꯤ ꯁꯤꯟꯊꯥꯗꯣ ꯃꯅꯤꯡꯒꯤ ꯆꯤꯡꯌꯥꯗ ꯕ꯭ꯔꯦꯗꯟꯒ ꯂꯩꯍꯧꯕꯅꯦ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯤꯒꯤ ꯏꯝꯐꯥꯜ ꯃꯆꯥꯗꯨꯒ ꯎꯏꯅꯤ ꯑꯣꯏꯔꯁꯨ ꯈꯪꯗꯕꯗ ꯇꯧꯔꯤꯗꯣ, ꯃꯁꯥ ꯃꯥꯡꯅꯦꯅ ꯅꯣꯏꯗ ꯈꯪꯍꯜꯂꯝꯒꯦꯅ ꯆꯪꯉꯛꯄꯅꯤ꯫ ꯆꯠꯂꯒꯦ, ꯑꯩ ꯊꯕꯛꯁꯨ ꯈꯔ ꯂꯩꯍꯧꯔꯤ." ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯥꯡ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ "ꯀꯅꯥꯅꯣꯅꯦ ꯕ꯭ꯔꯦꯗꯟ ꯍꯥꯏꯕꯗꯤ?" "ꯄꯥꯕꯨꯡ, ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯍꯥꯟꯅ ꯄꯣꯠ ꯂꯧꯔꯝꯕ ꯀꯝꯄꯅꯤꯗꯨꯒꯤ ꯃꯄꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ꯫ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ, ꯂꯩꯔꯝꯃꯣ ꯄꯥꯕꯨꯡ." ꯁꯟꯖꯤꯠꯇꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠ ꯍꯥꯟꯅ ꯂꯧꯔꯝꯕ ꯑꯗꯨ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅꯤ ꯍꯥꯏꯕ꯫ ꯂꯨꯈꯣꯏ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯕ ꯌꯥꯗꯦ, ꯈꯤꯇꯪ ꯁꯥꯡꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯂꯨꯈꯣꯏ ꯆꯩꯁꯨꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯌꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯁꯤꯟꯊꯥꯒ ꯕ꯭ꯔꯦꯗꯟꯒꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯜ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯈ꯭ꯔꯦ꯫ ꯍꯥꯏꯗꯣꯛꯐꯝ ꯈꯪꯗ ꯑꯁꯥꯎꯕ ꯑꯣꯟꯗꯨꯅ ꯃꯆꯥꯕꯨ ꯃꯤꯆꯩ ꯑꯃꯒ ꯂꯣꯏꯅꯅ ꯀꯧꯔꯛꯏ꯫ "ꯁꯤꯟꯊꯥ!" ꯂꯝꯕꯤ ꯑꯁꯥꯡꯕꯗꯨ ꯂꯥꯛꯄꯒꯤ ꯃꯔꯥꯏꯕꯛꯇꯨꯁꯨ ꯍꯨꯃꯥꯡ ꯀꯥꯔꯕꯅꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯕ꯭ꯔꯦꯗꯟꯗ ꯁꯨꯞꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯕꯗ ꯕ꯭ꯔꯦꯗꯟꯅ ꯈꯨꯔꯥ, ꯃꯥꯕꯨ..." ꯈꯣꯟꯖꯦꯜꯗꯨꯗ ꯇꯥꯕꯗ ꯃꯤꯍꯨꯜ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯕꯗꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯕ꯭ꯔꯦꯗꯟꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯗ ꯅꯪꯅ ꯍꯦꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕ ꯃꯄꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯄꯥꯒꯤ ꯁꯛꯐꯝ, ꯑꯃꯨꯛꯇ ꯃꯄꯨꯡ ꯐꯥꯅ ꯀꯧꯈꯤꯗ꯭ꯔꯤꯕ ꯃꯆꯥꯒꯤ ꯃꯃꯤꯡ, ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯇ ꯀꯧꯈꯤꯕ, ꯅꯣꯛꯃꯤ ꯇ ꯂꯩꯕ ꯃꯄꯥꯅ ꯉꯁꯤ ꯎꯠꯂꯤꯕ ꯁꯛꯐꯝ ꯑꯁꯤꯗ ꯁꯤꯟꯊꯥ ꯉꯛꯈ꯭ꯔꯦ꯫ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯄꯗ ꯃꯄꯥ ꯂꯩꯔꯝꯗꯕꯗꯒꯤ ꯇꯥꯟꯅꯔꯛꯄ ꯁꯟꯖꯤꯠꯁꯨ ꯃꯄꯥꯅ ꯃꯆꯟꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯄ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯂꯨꯈꯣꯏ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯕ ꯍꯧꯔꯛꯏ꯫ "ꯅꯪꯒꯤ ꯑꯩꯅ ꯀꯔꯤ ꯋꯥꯠꯍꯟꯗꯅ ꯅꯪꯅ ꯃꯤꯒꯤ ꯑꯆꯧ ꯑꯁꯥꯡꯅ ꯃꯤꯇꯥꯔꯨꯔꯤꯕ? ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯏꯊꯟꯇ ꯅꯪꯒꯤ ꯅꯃꯥꯡꯗ ꯁꯤꯒꯗꯕꯅꯤ, ꯈꯪꯉꯨ." "ꯄꯥꯕꯨꯡ ꯍꯥꯏꯅꯗꯤ ꯀꯧꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯍꯩ, ꯅꯆꯟꯅꯨꯄꯤꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ꯫ ꯀꯅꯥ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯍꯟꯕ ꯌꯥꯔꯣꯏ." ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯍꯧꯔꯤ꯫ ꯁꯟꯖꯤꯠꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯆꯪꯁꯤꯜꯂꯛꯇꯨꯅ
ꯃꯆꯟꯒꯤ ꯅꯪꯒꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯊꯦꯝꯕꯤꯔꯤ꯫ ꯉꯝꯕꯁꯨ ꯇꯨꯝꯊꯔꯨꯕꯗꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯕ꯭ꯔꯗꯟꯒꯤꯅꯤ꯫ ꯃꯔꯝ ꯂꯩꯇꯅ ꯀꯣꯜ ꯄꯥꯛꯅ ꯇꯧꯔꯛꯇꯕꯅꯤ꯫ ꯉꯁꯤ ꯇꯧꯔꯛꯏꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯨꯕꯒꯤ ꯇꯨꯝꯅꯤꯡꯕꯗꯨ ꯅꯥꯊꯩꯗꯨꯅ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯅꯥꯀꯣꯡꯗ ꯍꯦꯛ ꯊꯝꯕꯒ ꯏꯇꯨꯛ ꯇꯨꯛꯊꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯉꯝꯕ, ꯑꯩ ꯋꯥꯈꯜꯁꯤ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯕꯒꯤ ꯐꯃꯨꯡꯗ ꯂꯩꯌꯦ꯫ ꯑꯔꯨꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ? ꯚꯥꯏ, ꯑꯔꯨꯕꯅꯤ꯫ ꯌꯥꯝꯅ ꯂꯨꯕ, ꯑꯁꯨꯛ ꯂꯨꯕ ꯑꯃꯠꯇ ꯑꯩ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯤ ꯉꯝꯕ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯔꯝꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ꯫ ꯉꯁꯤ ꯑꯩ ꯅꯤꯡꯊꯤꯈꯨꯜꯗ ꯆꯠꯂꯨꯏ ꯁꯤꯟꯊꯥꯒ ꯎꯅꯕ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯅꯨꯄꯤ ꯎꯅꯔꯨꯔꯒ ꯁꯣꯛ ꯆꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯉꯁꯥꯏ ꯏꯕꯥꯅꯤꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯄꯥꯗꯣ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯝꯂꯒ ꯏꯃꯥꯡꯃꯛꯇꯗꯒꯤ ꯁꯤꯟꯊꯥꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ꯫ ꯂꯚꯀꯤ ꯖꯔꯅꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝꯕꯁꯨ ꯈꯔ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯗ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯅꯪꯁꯨ꯫ ꯐꯣꯟꯁꯨ ꯑꯣꯐ ꯊꯝꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯃꯒ ꯃꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤꯁꯦ ꯁꯨꯛꯊꯣꯛ ꯊꯣꯔꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯀꯅꯥꯐꯥꯎ ꯍꯦꯛ ꯊꯣꯔꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯉꯁꯥꯏ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯀꯩꯅꯣ? ꯅꯪ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯗ ꯂꯩꯔꯤꯔꯣ? ꯍꯜꯂꯛꯑꯣ ꯌꯨꯝꯗ꯫ ꯀꯣꯟꯅ ꯐꯖꯅ ꯇꯞꯅ ꯈꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯗ ꯂꯩꯔꯒ ꯍꯦꯟꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯕ ꯍꯥꯏꯗꯅ ꯂꯥꯛꯑꯣ꯫ ꯃꯥꯒ ꯑꯩ ꯑꯃꯨꯛꯇꯪ ꯎꯅꯔꯝꯗꯅ ꯍꯜꯂꯛꯑꯔꯣꯏ꯫ ꯑꯩꯒꯤ ꯃꯔꯝꯅ ꯃꯥꯅ ꯆꯩ ꯆꯥꯕꯗꯣ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯃꯥꯗꯤ ꯂꯥꯟꯖꯗꯕꯅꯤ, ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯝꯗꯅ ꯍꯧꯕꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯇꯣꯛꯑꯣ꯫ ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯍꯜꯂꯛꯑꯣꯃꯤ꯫ ꯃꯕꯨꯡꯗꯨꯅ ꯎꯔꯒ ꯐꯨꯕꯤꯗꯅ ꯂꯣꯏꯔꯅꯤꯃꯤ꯫ ꯃꯥꯒ ꯎꯅꯕ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯐꯨꯔꯕꯁꯨ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯉꯝꯕ, ꯑꯩ ꯊꯝꯃꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯔꯣ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯗꯟ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯃꯥꯅꯗꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯤꯕ, ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯔꯨꯗ꯭ꯔꯤ ꯉꯝꯕ꯫ ꯁꯨꯞꯂꯝꯕ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯉꯝꯕ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯐꯨꯔꯤꯠꯁꯨ ꯂꯤꯠꯂꯝꯗꯦ꯫ ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯈꯪꯒ꯭ꯔꯥꯎꯗꯨꯃꯗꯤ ꯁꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯐꯨꯔꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯠꯁꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄ ꯑꯗꯨꯗ ꯁꯅꯥꯅ ꯄ꯭ꯂꯦꯠ ꯑꯃꯒꯤ ꯃꯊꯛꯇ ꯕꯥꯎꯜ ꯑꯃꯗ ꯆꯝꯐꯨꯠ ꯈꯔ ꯍꯥꯞꯇꯨꯅ ꯆꯪꯉꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯩ꯫ ꯇꯍꯥ ꯉꯝꯕꯅ ꯆꯠꯅꯕ ꯊꯣꯔꯛꯄ ꯑꯗꯨꯗ ꯁꯅꯥꯅ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯁꯥꯔ, ꯀꯩꯅꯣ? ꯐꯨꯔꯤꯠꯀ ꯂꯤꯠꯁꯤꯜꯂꯤꯗꯨꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯍꯧꯖꯤꯛ ꯑꯩ ꯑꯔꯨꯕ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯑꯗꯨ ꯁꯅꯥ ꯑꯃꯨꯛꯀꯁꯨ ꯊꯠꯆꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯅꯣ? ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯨꯕꯣ? ꯂꯥꯏꯍꯧꯁꯨ ꯍꯧꯖꯤꯛꯇ ꯅꯦꯝꯊꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯄ ꯌꯥꯔꯣꯏꯌꯦ꯫ ꯌꯥꯅꯤꯌꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯕ꯭ꯔꯗꯟꯗꯣ ꯑꯥꯗ ꯃꯊꯟꯇ ꯇꯧꯐꯝ ꯑꯃ ꯈꯪꯉꯝꯃꯔꯣꯏ꯫ ꯑꯩꯅ ꯆꯠꯄꯤꯗ꯭ꯔꯕꯗꯤ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯍꯛꯆꯥꯡꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯁꯥꯔ ꯏꯊꯟꯗ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯉꯥꯏꯈꯣ, ꯐꯨꯔꯤꯠꯇꯣ ꯑꯊꯥꯕ ꯑꯃ ꯂꯤꯠꯁꯤꯜꯂꯣ, ꯑꯩ ꯂꯧꯊꯣꯛꯎꯒꯦ꯫ ꯐꯨꯔꯤꯠꯇꯣ ꯑꯅꯤ ꯂꯧꯊꯣꯔꯛꯑꯣ, ꯕ꯭ꯔꯗꯟꯒꯤ ꯑꯃꯒ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯤꯈꯨꯜꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯉꯝꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯕ꯭ꯔꯗꯟꯒꯤ ꯅꯝꯕꯔꯗꯨꯗ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯆꯪꯏ꯫ ꯉꯁꯥꯏ ꯕ꯭ꯔꯗꯟꯅ ꯍꯥꯏꯔꯛꯄ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯛꯍꯜꯂꯤ ꯉꯝꯕꯅ ꯍꯥꯏꯗꯨꯅ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯑꯏꯪꯕ ꯈꯥꯡꯂꯤꯕ ꯑꯗꯨ ꯑꯉꯧꯕ ꯃꯆꯨꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯅ ꯎꯍꯜꯂꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯉꯝꯕ ꯁꯅꯥꯅ ꯄꯤꯔꯛꯄ ꯖꯦꯀꯦꯠꯇꯨ ꯄꯥꯏꯗꯨꯅ ꯕ꯭ꯔꯗꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯛ ꯅꯤꯛꯂꯒ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯗ ꯖꯦꯀꯦꯠꯇꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯁꯨ ꯌꯥꯝꯅ ꯏꯪꯀꯥꯟꯁꯤꯗ, ꯑꯗꯨꯁꯨ ꯂꯝꯍꯥꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣꯕ? ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯣꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯕ꯭ꯔꯗꯟ ꯏꯪꯕꯒꯤ ꯊꯛ ꯅꯤꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯝꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯇꯦ꯫ ꯃꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯃꯝꯇ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯒꯤ ꯊꯣꯔꯛꯇꯦ꯫ ꯃꯗꯨ ꯅꯪꯅ ꯁꯤꯗ ꯂꯩꯔꯒ ꯀꯩ ꯀꯥꯟꯅꯕ ꯐꯪꯒꯦ ꯍꯥꯏꯕ? ꯍꯧꯒꯠꯂꯣ, ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯉꯝꯕꯅ ꯆꯤꯡꯈꯠꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯦꯁꯤꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯩ꯫
ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯁꯅꯥꯗꯤ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯔ, ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯉꯝꯕꯅ ꯆꯥꯎꯔꯥꯛꯄ ꯋꯥꯔꯤ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯤꯗꯨꯅ ꯁꯅꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯁꯅꯥꯁꯨ ꯕ꯭ꯔꯗꯦꯟꯕꯨ ꯊꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯥ ꯕ꯭ꯔꯗꯦꯟ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯍꯌꯦꯡ ꯐꯖꯅ ꯎꯅꯔꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯤ, ꯊꯣꯔꯛꯄꯁꯨ ꯊꯣꯔꯛꯑꯔꯣꯏ, ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯕꯅ ꯐꯔꯅꯤꯌꯦ꯫ ꯃꯥ ꯊꯣꯔꯛꯄ ꯐꯥꯎꯕꯗꯤ ꯑꯩ ꯉꯥꯏꯈꯤꯒꯦ ꯏꯆꯟ꯫ ꯃꯄꯥꯅ ꯃꯥꯗꯣ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕꯅꯤ꯫ ꯀꯩ ꯍꯥꯏꯅ ꯆꯩꯕꯤꯔꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯗ ꯈꯟꯕꯗ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯕꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯉꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯨ ꯁꯅꯥꯅ ꯃꯈꯨꯠ ꯐꯥꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯥꯏꯗꯅꯣ ꯁꯔ? ꯃꯌꯨꯝꯗꯩ ꯆꯪꯉꯨꯒꯦ, ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯨꯒꯦ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯀꯩꯅꯣ ꯁꯔ? ꯃꯤꯅ ꯁꯥꯎꯒꯗꯕ ꯊꯕꯛꯇꯣ ꯇꯧꯕꯤꯒꯅꯨ ꯁꯔ꯫ ꯌꯥꯅꯤ, ꯅꯪ ꯕ꯭ꯔꯦꯗꯟꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯑꯩ ꯀꯨꯏꯔꯛꯑꯣꯏ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯉꯝꯕ ꯈꯥꯝꯕ ꯌꯥꯗ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯋꯥꯖꯕ ꯃꯤꯠꯌꯦꯡꯅ ꯁꯅꯥ ꯉꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯝꯕ ꯆꯨꯝꯗ꯭ꯔꯤꯡꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯄꯨꯡꯗꯨ ꯀꯥ ꯍꯦꯟꯅ ꯊꯦꯡꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅꯁꯨ ꯂꯩꯕꯒꯤ ꯆꯤꯛꯄꯗꯤ ꯏꯆꯤꯛ ꯆꯤꯛꯑꯦ꯫ ꯃꯄꯥꯟꯗ ꯊꯥꯜꯂꯤꯕ ꯕꯜꯕꯇꯨꯒꯤ ꯃꯉꯥꯜꯅ ꯑꯀꯣꯏꯕ ꯑꯗꯨ ꯈꯔꯗꯤ ꯎꯏ꯫ ꯊꯣꯡꯗꯨꯗꯤ ꯂꯣꯟꯁꯤꯟꯕ ꯃꯥꯜꯂꯤ꯫ ꯉꯝꯕ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯟꯅ ꯅꯝꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯝꯕ ꯏꯃꯨꯡꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯥꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯁꯟꯖꯤꯠꯇꯨ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯦꯞꯄ ꯑꯣꯏꯕꯅ ꯍꯦꯛ ꯌꯦꯡꯕꯗ ꯉꯝꯕꯅꯤ ꯍꯥꯏꯕꯗꯤ ꯁꯟꯖꯤꯠꯅ ꯈꯪꯉꯨꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯉꯝꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯑꯦ ꯁꯔ, ꯀꯩ ꯃꯇꯥꯡꯒꯤ? ꯏꯌꯥꯝꯕꯒꯤ ꯏꯄꯥꯒ ꯑꯩ ꯑꯝꯇ ꯎꯅꯖꯒꯦ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤꯒꯤ ꯃꯇꯥꯡꯒꯤꯅꯣ ꯁꯔ? ꯁꯟꯖꯤꯠꯅ ꯋꯥꯍꯪ ꯑꯗꯨ ꯉꯝꯕꯗ ꯍꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯗꯨꯅ ꯍꯪꯂꯛꯏ꯫ ꯕꯨꯡꯉꯣ, ꯀꯅꯥꯅꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ? ꯁꯟꯖꯤꯠꯇꯨ ꯉꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡ ꯎꯅꯒꯦꯅ ꯃꯤ ꯑꯃ ꯂꯥꯛꯏꯌꯦ, ꯉꯥꯛꯇꯪ ꯊꯣꯛꯄꯤꯔꯛꯑꯣ ꯄꯥꯕꯨꯡ꯫ ꯀꯅꯥꯅꯣꯅꯦ? ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯎꯅꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯅꯣꯅꯦ? ꯉꯥꯡꯅ ꯂꯨꯈꯣꯏꯗꯨ ꯆꯩꯁꯨꯗꯨꯒ ꯊꯣꯔꯛꯏ꯫ ꯉꯝꯕꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯈꯨꯖꯤꯟꯗꯨꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣꯁꯤꯗꯤ ꯀꯅꯥꯅꯣ? ꯉꯝꯕꯅ ꯈꯨꯝꯂꯛꯏ꯫ ꯈꯨꯔꯥ, ꯑꯩ ꯈꯨꯔꯥꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯅ ꯂꯥꯛꯆꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯅꯦ ꯊꯦꯡꯉꯀꯥꯟꯁꯤꯗ? ꯂꯥꯛꯑꯣ, ꯏꯪꯈ꯭ꯔꯁꯤꯗ ꯃꯄꯥꯟꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯦ, ꯆꯪꯉꯣ ꯃꯅꯨꯡꯗ꯫ ꯃꯈꯣꯏꯅ ꯉꯝꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯁꯤꯟꯊꯥ ꯂꯣꯏꯅ ꯇꯥꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯃꯥꯁꯨ ꯈꯪꯏ, ꯂꯥꯛꯏꯕ ꯑꯗꯨ ꯉꯝꯕꯅꯤ ꯍꯥꯏꯕ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥ ꯂꯣꯏꯅ ꯇꯥꯔꯤ꯫ ꯕꯨꯡꯉꯣ, ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣꯅ ꯑꯩꯒ ꯁꯥꯟꯅꯅꯤꯡꯕꯗꯨꯕꯣ? ꯈꯨꯔꯥ, ꯑꯩ ꯕ꯭ꯔꯦꯗꯟꯒꯤ ꯃꯔꯨꯞꯅꯤ꯫ ꯈꯨꯔꯥꯅ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯔꯥꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯀꯔꯤ ꯄꯥꯝꯗꯕ ꯌꯥꯎꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯈꯨꯔꯥꯅ ꯌꯥꯗꯕꯅꯣ? ꯃꯁꯤ ꯈꯪꯅꯤꯡꯗꯨꯅ ꯑꯩ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯂꯨꯈꯣꯏ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯈꯨꯖꯤꯟꯗꯨꯅ ꯉꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏꯗ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈꯤꯕꯅꯤ ꯃꯄꯥꯅ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯉꯝꯕꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯗꯅ ꯁꯟꯖꯤꯠ ꯃꯄꯥꯒꯤ ꯃꯇꯧ ꯌꯦꯡꯂꯛꯏ꯫ ꯂꯣꯏꯅꯅ ꯉꯝꯕꯅ ꯕ꯭ꯔꯦꯗꯟꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯗꯨꯅ ꯌꯥꯎꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯤ? ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯡꯗꯨ ꯍꯪꯂꯤꯕꯅꯣ? ꯈꯨꯔꯥ, ꯑꯩꯒꯤ ꯃꯔꯨꯞꯅ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯈꯨꯔꯥꯅ ꯏꯆꯟꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯍꯧꯔꯤ꯫ ꯑꯩꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯔꯨꯞꯀꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯑꯩꯒꯤ ꯁꯤꯊꯧꯅꯤ꯫ ꯑꯗꯨꯅ ꯈꯨꯔꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯊꯦꯝꯗꯨꯅ ꯄꯨꯈꯤꯒꯦ꯫
ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯩꯗꯧꯒꯗꯧꯔꯤꯕ? ꯃꯄꯥ ꯑꯩꯅ ꯌꯥꯗꯕ ꯃꯤꯒ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥꯒ ꯂꯣꯏꯅꯕ ꯌꯥꯔꯣꯏ. ꯃꯗꯨꯒꯤ ꯑꯌꯥꯕ ꯃꯄꯥ ꯑꯩꯅ ꯄꯤꯗꯦ. ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯈꯣꯏꯒꯨꯝꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯈꯣꯏ ꯋꯥꯐꯝ ꯑꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯒꯗꯕꯒꯤ ꯃꯍꯨꯠ ꯅꯈꯣꯏꯒ ꯂꯝꯕꯥ ꯆꯥꯅꯕ ꯑꯃꯃꯝ ꯊꯤꯔꯨꯕꯅ ꯐꯒꯅꯤ. ꯈꯨꯔꯥ, ꯑꯁꯨꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯈꯨꯔꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯆꯥꯅꯕ ꯈꯤꯇꯪ ꯋꯥꯠꯂꯤ. ꯂꯥꯏꯔꯤ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯅꯗ꯭ꯔꯕꯅꯤ. ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯠꯅꯗ꯭ꯔꯕꯅꯤ. ꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯅꯊꯧ ꯂꯩꯇꯦ. ꯑꯩꯅ ꯂꯣꯏꯅꯍꯟꯕ ꯄꯥꯝꯗ꯭ꯔꯦ. ꯋꯥ ꯂꯣꯏꯔꯦ. ꯅꯈꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯄꯥ ꯑꯩꯕꯨ ꯍꯥꯠꯂꯝꯂꯒ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯈꯨꯔꯥ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯈꯔ ꯈꯪꯕꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦ? ꯏꯆꯥꯗꯁꯨ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯍꯪꯕꯤꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯕꯨꯡꯉꯣ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯊꯣꯛꯅꯕ ꯇꯧꯔꯣ. ꯃꯔꯝ ꯆꯥꯗꯕ ꯋꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥꯐꯪꯅꯔꯒꯨꯝꯁꯤ. ꯃꯤꯅ ꯇꯥꯈ꯭ꯔ ꯎꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯅꯒꯗꯕ ꯊꯕꯛ ꯑꯩ ꯇꯧꯅꯤꯡꯗꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯖꯕꯤ ꯂꯣꯟꯗꯅꯤ. ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ. ꯋꯥꯈꯜ ꯇꯥꯕꯗꯤ ꯌꯥꯔꯕ꯭ꯔꯅ ꯈꯜꯂꯤ. ꯐꯔꯦ, ꯈꯨꯔꯥꯅ ꯅꯨꯡꯗꯥꯡꯅꯤ ꯈꯜꯂꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ. ꯑꯗꯨꯕꯨ ꯃꯊꯪ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯤꯔꯝꯃꯨ. ꯈꯨꯔꯥꯒꯤ ꯄꯥꯎꯈꯨꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯐꯤꯔꯦꯞ ꯍꯣꯡꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ. ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯉꯝꯕ ꯊꯣꯛꯈ꯭ꯔꯦ. ꯂꯨꯈꯣꯏ ꯃꯁꯥ ꯑꯗꯨ ꯑꯁꯥꯎꯕꯅ ꯐꯨꯟꯒꯠꯂꯛꯏ. ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟꯗꯨꯅ ꯏꯔꯥ ꯆꯦꯜꯂꯛꯏ. ꯃꯆꯥꯅꯨꯄꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯁꯤꯟꯊꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ. ꯑꯗꯨꯒ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯪꯂꯛꯏ. ꯅꯪ ꯍꯥꯏꯌꯨ, ꯅꯄꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ? ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯏ. ꯄꯥꯕꯨꯡ, ꯑꯩꯅ ꯃꯥꯒ ꯂꯣꯏꯅꯕ ꯌꯥꯗꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ? ꯂꯨꯈꯣꯏ ꯈꯥꯝꯕ ꯅꯪꯗ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯕꯥꯛꯇꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯆꯥꯒꯤ ꯈꯖꯥꯏꯗꯨ ꯊꯥꯔꯛꯏ. ꯁꯟꯖꯤꯠꯅ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯛꯏ. ꯁꯤꯟꯊꯥꯗꯤ ꯃꯈꯨꯠꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ. ꯂꯨꯈꯣꯏꯁꯨ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯆꯩꯔꯛꯏ. ꯅꯄꯥ ꯑꯩꯕꯨꯗꯤ ꯉꯔꯥꯡꯇ ꯊꯦꯡꯅꯕ ꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯄꯥ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯊꯥꯖꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯁꯣꯏꯅꯥꯏꯔꯕ ꯅꯄꯥ ꯑꯩꯅ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯈꯟꯗꯅ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯁꯣꯏꯅꯥꯏꯔꯕ ꯅꯄꯥ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯊꯅꯝꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯌꯣꯛꯆꯔꯛꯄ ꯑꯩꯒꯤ ꯏꯊꯥꯗ ꯆꯥꯎꯖꯔꯛꯄ ꯑꯩꯒꯤ ꯏꯆꯥꯅ ꯃꯄꯥ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ. ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯇꯅꯕ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ តាꯅ ꯂꯩꯔꯔꯣꯏ. ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ. ꯂꯨꯈꯣꯏ ꯆꯩꯁꯨꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨꯗ ꯁꯟꯖꯤꯠꯅ ꯈꯥꯝꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯒ ꯁꯤꯟꯊꯥ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ. ꯄꯥꯕꯨꯡ, ꯑꯩ ꯂꯥꯟꯖꯔꯦ. ꯅꯆꯥ ꯂꯥꯟꯖꯔꯦ ꯄꯥꯕꯨꯡ. ꯑꯩꯒꯤꯗꯤ ꯄꯥꯕꯨꯡꯅ ꯄꯨꯝꯅꯃꯛꯅꯤ. ꯑꯩ ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ. ꯑꯩ ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯉꯝꯃꯣꯏꯌꯦ. ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃꯠꯇ ꯂꯩꯇꯤꯌꯦ. ꯄꯥꯕꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯅ ꯄꯥꯕꯨꯡꯗꯒꯤ ꯍꯦꯟꯕ ꯂꯩꯇꯤꯌꯦ. ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ. ꯂꯨꯈꯣꯏ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯤ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯥꯂꯦꯝꯁꯤꯗ ꯏꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯏꯆꯥꯁꯤꯡꯇꯅꯦ. ꯃꯥꯂꯦꯝꯒꯤ ꯆꯩꯅꯥ ꯄꯨꯝꯕ ꯃꯥꯌꯣꯛꯅꯗꯨꯅ ꯅꯈꯣꯏꯕꯨ ꯌꯣꯛꯂꯛꯄꯅꯤ. ꯑꯗꯨꯛ ꯋꯥꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯣꯛꯆꯔꯛꯄꯗꯣ ꯏꯈꯣꯡꯗ ꯇꯨꯗꯨꯅ ꯀꯞꯅꯕ ꯅꯠꯇꯤꯌꯦ. ꯄꯥꯒꯤ ꯊꯣꯏꯕꯤ, ꯍꯧꯒꯠꯂꯣ. ꯏꯆꯥ ꯎꯗꯅ ꯄꯥꯕꯨꯡꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯃꯣꯏꯅꯦꯍꯦ. ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯔꯛꯏ. ꯁꯤꯟꯊꯥꯁꯨ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯄꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯟꯖꯤꯠꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤ ꯇꯥꯔꯛꯇꯨꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯏ.